ꯑꯗꯒꯤꯗꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯍꯥꯡꯉꯤꯁꯤꯡꯁꯤ they are not VIP ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯟꯗ VIP ꯂꯩꯇꯦ ꯃꯣꯏ VIP ꯅꯠꯇꯦ ꯑꯩꯒꯤ ꯁꯤꯗ ꯈꯣꯡ ꯍꯥꯝꯐꯝ ꯂꯩꯇ꯭ꯔꯦ ꯑꯣꯔ ꯑꯩ ꯀꯥꯁꯦ ꯃꯣꯠꯂꯦ ꯁꯦꯡꯕꯤꯗ꯭ꯔꯦ ꯀꯥꯏꯅ ꯃꯣꯏꯅ VIP ꯁꯥꯗꯅ ꯑꯩ ꯂꯥꯎꯕ ꯌꯥꯎꯔꯒꯗꯤ that is ꯑꯩ ꯆꯨꯝꯗꯦꯅ ꯈꯜꯂꯤ ꯌꯥꯝ ꯆꯨꯝꯗꯦ ꯈꯜꯂꯤ ꯃꯣꯏ ꯃꯌꯥꯝꯁꯨ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯃꯣꯏ ꯅꯥꯔꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯥꯔꯒꯗꯤ ꯑꯗꯨ ꯂꯩ ꯌꯥꯄꯣꯟꯇꯦꯕ ꯑꯥꯏꯁꯣꯂꯦꯠ ꯇꯧꯗꯣꯏꯅꯦꯕ ꯃꯣꯏ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯑꯣꯕ ꯊꯣꯛꯑꯒ ꯑꯌꯨꯛꯇꯨꯗ ꯄꯨꯡ ꯑꯃꯇꯁꯨ ꯄꯨꯡꯈꯥꯏ ꯑꯃꯇꯁꯨ ꯃꯣꯏ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕ ꯅꯥꯜꯍꯜꯂꯣꯕ ꯄꯣꯠꯇꯣ ꯃꯁꯥ ꯂꯩꯐꯝꯗ ꯅꯥꯜꯍꯜꯂꯣꯕ ꯋꯥꯏ ꯁꯤꯠꯄ ꯌꯥꯏ ꯁꯨꯝꯆꯤꯠ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯏ ꯗꯦꯟ ꯃꯌꯨꯝ ꯂꯩꯔꯝꯒꯅꯤ ꯁꯨꯝꯆꯤꯠ ꯑꯝꯇ ꯂꯪꯁꯜꯂꯨ ꯍꯥꯏꯕ ꯌꯥꯏ ꯂꯪꯁꯜꯂꯛꯄꯗꯨꯗꯤ ꯄꯧꯏꯗꯅ ꯍꯧꯖꯤꯛꯀꯤꯁꯦ ꯃꯍꯤꯛꯁꯦ ꯄꯧꯋꯦꯕ ꯁꯤꯒꯨꯝꯕ ꯇꯧꯒꯗꯕꯅꯦꯕ ꯑꯗꯒꯤꯗꯤ ꯏꯁꯤꯡ ꯐꯪꯗꯦ ꯑꯃ ꯇꯧꯗꯦ ꯁꯤ ꯒꯃꯦꯟꯁꯨ ꯌꯥꯝ ꯋꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤꯁꯦ ꯌꯥꯝꯅ ꯋꯥꯠꯄꯗꯧꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏꯗꯤ ꯒꯃꯦꯟꯅ ꯊꯥꯛꯆꯔꯗꯕꯅꯤ ꯒꯃꯦꯟꯅ ꯂꯣꯏ ꯇꯧꯖꯔꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯔꯣꯝꯗ ꯆꯠꯂꯒꯗꯤ ꯌꯥꯔꯣꯏꯕ ꯉꯁꯥꯏꯒꯤ ꯈꯣꯡ ꯍꯥꯝꯕꯒꯤ ꯃꯐꯝꯗꯨ ꯆꯥꯗꯦ ꯃꯑꯣꯡ ꯆꯨꯝꯗꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯁꯦꯡꯕ ꯌꯥꯕꯅ ꯁꯦꯡꯗꯣꯛꯑꯅꯤ ꯌꯥꯗꯕꯗꯨꯅ ꯐꯖꯅ ꯀꯧꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯤꯝꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯣꯏ ꯃꯗꯨ ꯅꯠꯇꯅ ꯍꯦꯛ ꯇꯧꯔꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯀꯥꯟꯗ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯅ ꯃꯤꯅ ꯑꯥꯗ ꯅꯣꯡꯉꯝꯗꯣꯏꯅꯦꯕ ꯍꯥꯟꯅꯗꯤ ꯃꯅꯤꯄꯨꯔꯁꯤ ꯃꯣꯗꯦꯜ ꯑꯃ ꯑꯣꯏ ꯍꯥꯏꯔꯝꯃꯤꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯎꯔꯀꯥꯟꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯄꯣꯠꯁꯤ ꯂꯥꯛꯏꯁꯦ ꯁꯤꯁꯨ ꯑꯅꯧꯕ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ SOPꯁꯦ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟꯒꯤ SOP ꯁꯦꯝꯒꯗꯕꯅꯤ ꯗꯦꯟ ꯍꯣꯁꯄꯤꯇꯥꯜꯒꯤꯁꯨꯅꯤꯀꯣ ꯍꯣꯁꯄꯤꯇꯥꯜꯒꯤꯁꯤ ꯑꯩ ꯃꯊꯪꯗ ꯂꯥꯛꯄꯅ ꯆꯨꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯁꯥꯡꯅ ꯀꯣꯟꯁꯤꯟꯕꯁꯤ ꯅꯨꯡꯉꯥꯏꯇꯦ